ꯃꯇꯝꯅꯤ ꯂꯦꯝꯕ ꯑꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯨꯒꯥꯏ ꯃꯇꯧ ꯑꯗꯨꯗ ꯇꯨꯝꯅꯤꯡꯕ ꯃꯦꯝꯆꯥꯒ ꯆꯦꯟꯁꯤꯜꯂꯛꯏ ꯄꯥꯈꯠꯅ ꯇꯣꯃꯥꯜ ꯄꯥꯈꯠꯅ ꯑꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯅꯪꯒꯤ ꯀꯔꯤꯅ ꯅꯤꯡꯊꯨꯡꯗꯕ ꯂꯩꯔꯒꯦ ꯁꯦ ꯏꯄꯥꯗ ꯍꯥꯏꯌꯨ ꯂꯦꯝꯕ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯁꯥꯎꯗꯨꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯉꯁꯤ ꯐꯥꯎ ꯅꯣꯡꯃꯇ ꯅꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯐꯥꯎꯕ ꯊꯥꯗ꯭ꯔꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯥꯅ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯇꯣꯃꯥꯜ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯁꯥꯎꯅ ꯀꯅꯥꯅ ꯏꯆꯥꯒꯤ ꯃꯥꯏꯗ ꯀꯩꯗꯧꯔꯛꯏ ꯄꯥꯕꯨꯡꯗ ꯍꯥꯏꯌꯨ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯊꯨꯗꯦꯛꯀꯦꯅꯦ ꯃꯦꯝꯆꯥ ꯀꯩꯅꯣꯗ ꯃꯣꯏ ꯄꯥꯕꯨꯡ ꯋꯥꯔꯤ ꯐꯥꯎꯕ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯀꯦ ꯀꯥꯏꯅ ꯍꯥꯏꯖꯔ ꯁꯥꯔꯤꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯂꯦꯝꯕ ꯁꯥꯎꯅ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯒ ꯃꯄꯥꯒꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯣꯃꯥꯜ ꯁꯥꯎꯅ ꯆꯠꯆꯥ ꯑꯁꯨꯛ ꯂꯥꯛꯆꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯌꯦꯡꯕ ꯇꯥꯔꯦ ꯃꯦꯝꯆꯥ ꯃꯣꯏ ꯄꯥꯕꯨꯡ ꯉꯥꯎꯔꯕ꯭ꯔꯣ ꯂꯥꯜꯂꯤꯕꯁꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯅꯤ ꯈꯨꯠꯇ ꯂꯣ ꯄꯥꯏ ꯍꯥꯏꯗꯨꯅꯁꯨꯅꯦ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯑꯣꯜꯍꯟꯕꯤꯒꯅꯨ ꯂꯦꯝꯕ ꯁꯥꯎꯅ ꯏꯃꯥ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯑꯩꯕꯨ ꯑꯌꯨꯛꯄ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯦꯞꯂꯤꯁꯤꯕꯨ ꯅꯆꯥ ꯍꯥꯏꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗꯕ꯭ꯔꯣ ꯃꯦꯝꯆꯥ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯆꯨꯝꯂꯕꯗꯤ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤꯅꯦ ꯃꯆꯥꯅ ꯐꯠꯇ꯭ꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯏꯆꯥꯒꯤ ꯃꯤꯆꯪ ꯆꯪꯗꯧꯔꯤꯒꯦ ꯂꯦꯝꯕ ꯁꯥꯎꯅ ꯑꯣ ꯏꯃꯥꯒꯤꯁꯤꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯇꯦ ꯁꯤꯅꯤꯅꯦ ꯃꯦꯝꯆꯥ ꯏꯆꯥꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯅꯪꯕ ꯅꯪꯒꯤ ꯂꯝꯆꯠꯇꯣ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜ ꯌꯥꯔꯦ ꯃꯃꯥ ꯅꯪ ꯆꯪꯉꯨ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯡꯗꯣꯛꯎꯔꯣ ꯃꯦꯝꯆꯥ ꯍꯥꯏꯕꯗꯤ ꯍꯥꯏꯁꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯆꯥ ꯃꯥꯡꯅꯕꯅꯦ ꯇꯧꯕꯤꯒꯅꯨ ꯅꯆꯥꯁꯤꯗꯅꯦ ꯐꯠꯇꯕ ꯉꯥꯛꯇ ꯇꯝꯕꯤꯔꯕꯅꯤꯅ ꯅꯆꯥꯁꯤꯁꯨꯅꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯇꯣꯃꯥꯜ ꯅꯪ ꯉꯁꯤ ꯁꯣꯏꯗꯅ ꯆꯥꯏꯔꯅꯤ ꯆꯠꯂꯣꯗꯤ ꯆꯠꯂꯣ ꯃꯦꯝꯆꯥ ꯈꯪꯗꯦ ꯍꯌꯦꯡ ꯁꯣꯏꯔꯀꯥꯟꯗꯅꯦ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯆꯠꯈꯤ ꯇꯣꯃꯥꯜ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯋꯥ ꯍꯥꯏꯒꯦ ꯃꯃꯤꯡ ꯃꯊꯥꯗꯣ ꯍꯥꯏꯔꯛꯎ ꯅꯨꯄꯥꯗꯨꯒꯤ ꯂꯦꯝꯕꯅ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯇꯣꯃꯥꯜ ꯑꯗꯨꯕꯨ ꯈꯪꯂꯗꯤ ꯌꯥꯔꯦꯗ ꯅꯪ ꯄꯥꯕꯨꯡꯅꯅꯦ ꯐꯅꯕ ꯁꯤꯜꯂꯒꯦ ꯏꯆꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯦ ꯀꯩꯁꯨ ꯂꯩꯇꯕ ꯄꯦꯠ ꯂꯥꯎꯕ ꯃꯥꯒꯤꯕꯨ ꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏ ꯄꯥꯕꯨꯡ ꯁꯣꯝꯗ ꯄꯥꯔꯤꯒ ꯂꯥꯡꯂꯦꯟꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯍꯜꯂꯣ ꯗꯥꯝꯆꯥ ꯄꯥꯔꯤꯅ ꯑꯕꯦꯝꯃ ꯑꯩ ꯀꯣꯂꯦꯖ ꯑꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯈꯣꯏ ꯑꯕꯦꯝꯃꯗ ꯉꯥꯎꯅꯕ ꯃꯌꯥꯝꯁꯤꯅꯅꯦ ꯂꯣꯏꯅ ꯑꯃꯨꯛꯇꯣꯏꯕ ꯑꯗꯨꯅ ꯅꯪꯁꯦ ꯀꯅꯥꯝꯇꯒ ꯌꯦꯡꯍꯟꯅꯤꯡꯗ꯭ꯔꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯇꯣꯛꯑꯒꯦ ꯗꯥꯝꯆꯥ ꯄꯥꯔꯤꯅ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯗꯥꯝꯆꯥ ꯄꯥꯔꯤ ꯑꯩꯒꯤ ꯑꯕꯦꯝꯃꯗꯤꯅꯦ ꯃꯇꯤꯛ ꯆꯥꯕꯤ ꯃꯌꯥꯝꯅꯅꯦ ꯁꯛꯅ ꯁꯣꯟꯅꯕꯤ ꯑꯣꯏꯗꯣꯏꯅꯤ ꯐꯠꯇꯕꯕꯨ ꯆꯨꯝꯊꯣꯛꯅꯕ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯑꯩꯗꯤ ꯗꯥꯝꯆꯥꯅ ꯍꯥꯏꯕꯗꯣ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯕꯦ ꯅꯥꯀꯟꯗꯒꯤ ꯀꯔꯤꯅꯣ ꯅꯕꯥꯅꯤꯕꯨ 24 hour ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯁꯤꯕꯣ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤꯕꯩꯅꯦ ꯍꯥꯏꯌꯣ ꯂꯥꯡꯂꯦꯟ ꯅꯣꯛꯇꯨꯅ ꯅꯕꯥꯅꯤ ꯉꯥꯡꯅꯖꯔꯣꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯑꯕꯦꯗ ꯄꯤ ꯑꯕꯦꯅ ꯍꯣꯏ ꯏꯇꯩ ꯐꯖꯕꯧ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯍꯥꯎꯅꯦ ꯑꯕꯦꯅ ꯅꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯔꯦ ꯀꯣꯂꯦꯖꯇꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯑꯕ ꯑꯗꯨꯒ ꯌꯨꯝꯗ ꯑꯃꯨꯛ ꯀꯔꯤ ꯋꯥꯔꯤꯕꯨ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯅ ꯌꯥꯝ ꯂꯩ ꯅꯪꯗꯤ ꯈꯪꯈꯤꯔꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯕ ꯑꯕꯦꯅ ꯏꯁ ꯑꯩꯕꯨ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯀꯥꯏꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯪꯉꯕ ꯄꯥꯔꯤ ꯐꯥꯗ꯭ꯔꯤꯀꯣ ꯌꯥꯝ ꯋꯥꯠꯂꯤꯅ ꯑꯕꯦꯅ ꯏꯁ ꯅꯣꯏꯅ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯩ ꯋꯥꯅꯤ ꯈꯪꯉꯕ ꯁ꯭ꯀꯨꯜꯗꯗꯤ ꯑꯩ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯥꯈꯩꯁꯦ ꯈꯨꯗꯤ ꯊꯤꯔꯤꯅꯤ ꯈꯪꯉꯕ ꯄꯥꯔꯤ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯑꯗꯨꯏ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯑꯕꯦ ꯁꯤꯕꯨ ꯑꯩꯅ ꯇꯥꯟꯅꯕꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯛꯑꯣꯅ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ꯭ꯔꯣ ꯑꯣꯏꯅ ꯇꯥꯟꯅꯖꯔꯛꯄꯅꯤ ꯑꯣ ꯈꯪꯉꯤꯗꯅ
ꯑꯕꯦ ꯅꯣꯛꯇꯨꯅ ꯍꯣꯏ ꯇꯦ ꯏꯕꯨꯡꯉꯣ ꯑꯩ ꯁꯦꯟꯅꯗꯣꯏ ꯁꯔꯨꯛ ꯅꯣꯏ ꯑꯕꯦꯝꯃꯁꯦ ꯁꯤ ꯑꯣꯏꯅ ꯁꯦꯟꯅꯖꯧ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯁꯦꯟꯅꯔꯤꯗ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯕꯦ ꯄꯦꯜꯂꯦꯗꯀꯣ ꯑꯩꯗꯤ ꯑꯋꯣꯏꯕ ꯂꯥꯡꯂꯦꯟ ꯑꯕꯦꯗꯩ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯥꯗꯦꯀꯣ ꯃꯤ ꯃꯆꯥꯗꯤ ꯐꯣꯟꯒ ꯃꯨꯜꯂꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯔꯦ ꯆꯠꯂꯣ ꯂꯥꯏꯔꯤꯛꯇꯣ ꯄꯥꯔꯨꯆꯣ ꯑꯕꯦꯅ ꯍꯣꯏ ꯍꯣꯏ ꯅꯇꯩ ꯅꯅꯥꯎꯗꯣ ꯔꯣꯃꯥꯟꯁ ꯇꯧꯖꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯉꯥꯡꯉꯪꯗꯨꯅ ꯆꯠꯈꯤ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯇꯥꯕ꯭ꯔꯣ ꯄꯥꯔꯤ ꯇꯥꯏꯌꯦ ꯅꯨꯡꯁꯤꯕꯤ ꯀꯩꯗꯧꯔꯤꯒꯦ ꯗꯥꯝꯆꯥꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯑꯕꯦꯝꯃ ꯑꯩ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯂꯥꯛꯑꯔꯣꯏ ꯏꯃꯥꯒ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯆꯠꯂꯨꯔꯅꯨ ꯂꯥꯡꯂꯦꯟ ꯗꯥꯝꯆꯥ ꯑꯩꯗꯤ ꯅꯣꯠ ꯁꯤꯟꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯌꯦ ꯑꯩꯗꯤ ꯊꯥꯗꯣꯏꯒ ꯆꯠꯂꯨꯔꯒꯦ ꯑꯕꯦꯝꯃ ꯅꯊꯟꯗ ꯊꯥꯗꯣꯛꯄꯗꯣ ꯗꯥꯝꯆꯥ ꯄꯥꯈꯠꯂꯦ ꯑꯗꯨꯒꯤꯅꯤ ꯂꯥꯡꯂꯦꯟ ꯀꯩꯒꯤ ꯄꯥꯈꯠꯂꯤꯕ ꯄꯥꯔꯤ ꯃꯥꯒꯤ ꯂꯦꯝꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯅꯉꯣꯟꯗ ꯄꯤꯌꯦꯅ ꯃꯥ ꯏꯆꯨꯝ ꯆꯨꯝꯗꯦ ꯂꯥꯡꯂꯦꯟ ꯃꯥꯅꯕꯨ ꯀꯩꯗꯧꯗꯣꯏꯅꯣ ꯀꯣꯂꯦꯖꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯂꯩ ꯀꯩꯝꯇ ꯄꯥꯈꯠꯀꯅꯨ ꯑꯗꯨꯒꯤꯕꯨ ꯗꯥꯝꯆꯥ ꯀꯩꯝ ꯄꯥꯈꯠꯀꯅꯨꯀꯣ ꯄꯥꯔꯤꯅ ꯑꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯅꯃꯤ ꯂꯩꯀꯥꯏ ꯀꯣꯏꯕꯒ ꯌꯥꯔꯣꯏꯀꯣ ꯑꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯂꯩꯀꯥꯏ ꯀꯣꯏꯐꯝꯗꯤ ꯗꯥꯝꯆꯥꯅꯤ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯈꯤ ꯅꯣꯡꯁꯨ ꯉꯥꯜꯂꯗꯨꯅ ꯀꯣꯂꯦꯖꯀꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏ ꯂꯥꯡꯂꯦꯟꯕꯨ ꯀꯣꯂꯦꯖ ꯍꯧꯕ ꯂꯥꯛꯑꯝꯃꯤ ꯄꯨꯔꯅꯤꯃꯥ ꯑꯩꯃ ꯊꯥꯗꯣꯏ ꯅꯪꯁꯨ ꯂꯥꯛꯏꯗꯅ ꯊꯥꯗꯣꯏꯅ ꯑꯍꯣꯏ ꯃꯥꯕꯣ ꯂꯥꯡꯂꯦꯟꯕꯨ ꯂꯣꯏꯈ꯭ꯔꯕꯣ ꯄꯨꯔꯅꯤꯃꯥ ꯂꯣꯏꯈ꯭ꯔꯕꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯆꯪꯉꯣ ꯃꯅꯨꯡꯗ ꯊꯥꯗꯣꯏꯅ ꯑꯍꯣꯏ ꯃꯥꯕꯣ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯊꯥꯗꯣꯏꯅ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯔꯦ ꯉꯥꯏꯀꯣ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯕꯤꯠ ꯌꯥꯎꯔꯝꯃꯔꯣꯏꯅꯦ ꯂꯥꯡꯂꯦꯟ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯄꯥꯔꯠꯅꯔ ꯑꯃ ꯋꯥꯠꯄꯩꯅꯤꯗꯅ ꯏꯁ ꯑꯗꯨꯏ ꯑꯣꯏꯔꯦ ꯑꯥꯎ ꯃꯥꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯣꯂꯦꯖꯇ ꯂꯥꯛꯏ ꯃꯃꯥꯟꯅꯕꯤꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯟꯈꯤꯕꯗ ꯂꯦꯝꯕꯒ ꯖꯛꯀꯨꯒ ꯌꯦꯡꯅꯗꯨꯅ ꯆꯪꯉꯛꯏ ꯂꯦꯝꯕ ꯉꯥꯏꯈꯣ ꯂꯥꯡꯂꯦꯟ ꯍꯩꯅꯗꯅ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯂꯦꯝꯕ ꯑꯗꯨꯒꯤ ꯋꯥꯗꯣ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ ꯑꯩꯒꯤ ꯈꯪꯅꯕ ꯂꯩ ꯂꯦꯝꯕ ꯀꯔꯦꯝꯅꯅ ꯅꯣꯛꯏ ꯀꯥꯎꯏꯅꯦ ꯅꯪꯒꯤꯗꯤ ꯕꯣꯗꯤꯒꯥꯔꯗ ꯄꯥꯔꯤ ꯂꯩꯀꯣ ꯑꯁꯤ ꯍꯥꯏꯗꯅ ꯖꯛꯀꯨ ꯃꯣꯏ ꯑꯅꯤ ꯅꯣꯛꯂꯤ ꯊꯥꯗꯣꯏ ꯎꯁꯤꯠꯇꯅ ꯐꯅꯁꯨ ꯆꯥꯎꯔꯕꯅꯤ ꯈꯔꯁꯨ ꯂꯦꯝꯅꯕꯗꯤ ꯐꯔꯕꯅꯤ ꯂꯦꯝꯕ ꯁꯥꯎꯔ ꯀꯅꯥꯗꯣ ꯅꯪꯅ ꯍꯥꯏꯗꯣ ꯊꯥꯗꯣꯏ ꯑꯩꯃ ꯁꯣꯝꯁꯦ ꯅꯥꯁꯨ ꯈꯔ ꯇꯥꯊꯤꯕ꯭ꯔꯣ ꯖꯛꯀꯨꯅ ꯑꯣꯏ ꯀꯅꯥꯗꯣꯅ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯕꯨꯡꯉꯣꯁꯦ SPꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯈꯪꯂꯕ꯭ꯔꯥ ꯊꯥꯗꯣꯏ ꯀꯔꯦꯝꯅꯅ ꯑꯩꯃ SPꯒꯤ ꯃꯆꯥ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯑꯩꯃ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯌꯥꯝ ꯀꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯒ ꯊꯥꯗꯣꯏꯒ ꯅꯣꯛꯂꯤ ꯂꯦꯝꯕ ꯅꯣꯏꯁꯦ ꯑꯩ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥꯅꯤꯅꯦ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅꯅꯤ ꯁꯥꯎꯔꯨꯅꯨ ꯂꯦꯝꯕ ꯁꯥꯎꯅ ꯑꯣꯍꯣ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯑꯩꯒꯤ ꯏꯇꯤ ꯏꯒꯨꯟꯁꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯅ ꯂꯥꯡꯂꯦꯟꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯆꯤꯡꯏ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯂꯦꯝꯕꯒꯤ ꯃꯈꯁꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯅꯦꯅ ꯅꯪꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯂꯦꯝꯕ ꯁꯥꯎꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯕ ꯂꯥꯡꯂꯦꯟ ꯑꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯊꯥꯗꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯀꯥꯟꯅꯗꯕꯗ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯕ ꯁꯤꯡꯁꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯔꯒ ꯀꯩ ꯀꯥꯟꯅꯕꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ ꯊꯥꯗꯣꯏ ꯅꯣꯛꯇꯨꯅ ꯆꯠꯂꯒꯦꯅꯦ ꯏꯕꯨꯡꯉꯣ ꯂꯦꯝꯕ ꯂꯦꯝꯗꯤ ꯂꯦꯝꯗꯕ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤ ꯂꯦꯝꯕ ꯁꯥꯎꯅ ꯅꯨꯄꯤ ꯃꯥꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯔꯕ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯤ ꯖꯛꯀꯨꯅ ꯚꯥꯏ ꯑꯅꯤꯁꯦ ꯂꯦꯝꯅ ꯊꯛꯄ ꯌꯥꯗꯦ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯚꯥꯏ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛꯇꯤ ꯌꯦꯡꯕꯗ ꯂꯥꯡꯂꯦꯟꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ
ꯄꯥꯔꯤ ꯒꯥꯔꯤꯗ ꯁꯨꯝ ꯊꯧꯔꯛꯏ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃꯅ ꯃꯃꯥꯡꯗ ꯊꯠꯆꯤꯜꯂꯛꯏ ꯄꯥꯔꯤ ꯕ꯭ꯔꯦꯛ ꯑꯗꯨ ꯈꯪꯐꯥ ꯐꯥꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯇ꯭ꯔꯛ ꯑꯃꯅ ꯄꯥꯔꯤ ꯑꯗꯨ ꯊꯣꯝꯂꯝꯃꯤ ꯄꯥꯔꯤ ꯑꯗꯨ ꯎꯞꯇꯨꯅ ꯇꯥꯏ ꯏꯈꯦꯡꯂꯛꯇ ꯄꯥꯔꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯣꯔ ꯍꯣꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤ ꯁꯣꯝꯗ ꯕꯤꯃꯣꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯕꯤꯃꯣꯜ ꯐꯣꯟ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯏ ꯕꯤꯃꯣꯜ ꯍꯜꯂꯣ ꯀꯅꯥ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯍꯜꯂꯣ ꯁꯤ ꯄꯥꯔꯤꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯄꯥꯔꯤꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯂꯩꯇ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯐꯣꯟ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯒ ꯀꯟꯅ ꯀꯞꯂꯛꯏ ꯕꯤꯃꯣꯜꯅ ꯀꯞꯄꯗꯨ ꯇꯥꯔꯒ ꯊꯕꯁꯨ ꯊꯣꯛꯂꯛꯑꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯍꯪꯉꯛꯑꯝꯃꯤ ꯃꯣꯏ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦꯁꯦ ꯕꯤꯃꯣꯜ ꯀꯞꯇꯨꯅ ꯊꯕꯥꯕꯨ ꯌꯦꯡꯗꯨꯅ ꯃꯃꯥ ꯃꯃꯥ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯃꯣꯏꯕꯥ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗꯣ ꯁꯤ ꯍꯥꯏꯌꯣꯕ ꯕꯤꯃꯣꯜ ꯀꯞꯂꯗꯨꯅ ꯏꯕꯨꯡꯉꯣꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯊꯕꯥ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛꯇ ꯕꯔꯖ 1,000 ꯇꯥꯕꯒꯨꯝ ꯊꯣꯛꯂꯤ ꯍꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯗꯨꯅ ꯇꯥꯈꯤ ꯕꯤꯃꯣꯜ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯣꯡꯈꯠꯂꯤ ꯃꯃꯥ ꯁꯤ ꯍꯧꯒꯠꯂꯣ ꯅꯪ ꯀꯩꯗꯧꯔꯒꯦ ꯕꯤꯃꯣꯜ ꯊꯕꯥꯕꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯤꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯏ ꯊꯕꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯁꯤꯡ ꯑꯗꯨ ꯊꯣꯝꯂꯤ ꯊꯕꯥ ꯌꯥꯜ ꯈꯔ ꯈꯔ ꯂꯥꯛꯏ